ꯉꯥꯛꯇꯪ ꯂꯥꯛꯄꯅꯤ ꯆꯅꯤꯄꯥ ꯑꯍꯟꯒ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯃꯐꯝꯁꯤꯗ ꯋꯥꯛꯀꯤꯡ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯇꯧꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯑꯩ ꯂꯥꯏꯚ ꯑꯣꯏꯅ ꯄꯨꯔꯥ ꯎꯍꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ Koyum lagu nih. Hai. Hai toh. Koy walking lagi hayo. Aku walking lagi. Khongjom War Memorial Complex sigi fazabasi. Lap bu nang atang yang minasi to buni. Mind fresh to buni ngal lak buni sida. Handak si ka saba. Aduna yum sum leisin masi. Ko khra sai tension khra lei. Aduna ngatang angang ga mind fresh to buni thorok buni. Hum sigi fazabasi uhan jarake. Yang biu Khongjom War Memorial Complex ki gate tu ni. Gate tagi section lakku jaga tu yang fazaba jaga tu ni. Assalamualaikum sih, assalamualaikum. Assalamualaikum sih. Ngủ đâu nữa? Chị dây on thở rồi đi. Sani pa, anu lere sida. Hai toro. Sina, koi segi macam ni. Kami sadoi. Atoy sarama dipining to hai, okay hai. Atoy sarama, okay. Ngồi on thở ini nè. Ayam walking jalan dro, man fresh over. Nang walking jalan apa ni? Nam coba. Nam. Coba. Coba. Mitra, koi benda te walking thorok pani sum. Koi gidi am nak nere jaga se. Mafam sik fazab si sum live oina mayam do unjage to bune. Fazabro mayam mafam sibo. Sa, kum. Come on. Tamukum. Khongjom Day numit 23rd April. Adu su laame. Di matung nang si lai sin amok ahan mane adi walking si ok silak besi ko. Walking di gari na laga. Tawne. Ang silak bune. Makoi gi maruna di yore, aikoi gi maruna di yobung ngamdre. Senduna sibadi siningde. Aikoi punamaksu hingnaroi. Mai su olaroi. Sai tharut kumbaba. Ningogi. Mayam fazabra mafam sipo.
ꯑꯃꯨꯛ ꯀꯕꯤꯔꯝꯃꯤ ꯌꯥꯝ ꯐꯖꯩ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯁꯤꯒꯤ ꯐꯖꯕ ꯎꯍꯟꯖꯔꯛꯀꯦ ꯃꯈꯥꯗ ꯂꯩꯔꯦ ꯄꯨꯔꯥ ꯃꯈꯥꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯃꯌꯥꯏꯗꯒꯤꯁꯨ ꯈꯔ ꯀꯨꯝꯊꯔꯛꯄ ꯃꯐꯝꯗ ꯌꯧꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯀꯣ ꯋꯥꯛꯀꯤꯡ ꯆꯠꯅꯗ꯭ꯔꯣ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯑꯣꯀꯦ ꯁꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯤꯒ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯆꯦꯟꯈ꯭ꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯇꯦꯅꯤꯁꯟꯒ ꯑꯩꯈꯣꯏ ꯂꯥꯛꯄꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯁꯥꯟꯅꯔꯤ ꯁꯅꯥꯎꯖꯥꯎ ꯑꯍꯨꯝ ꯂꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯅꯥꯎꯖꯥꯎ ꯑꯍꯨꯝ ꯂꯩꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯡꯉꯨ ꯃꯄꯤ ꯑꯃꯗꯩ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯨꯝ ꯄꯣꯛꯄꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅꯦ ꯁꯤ ꯃꯄꯤꯁꯤꯒꯤ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯂꯥꯛꯏꯁꯦ ꯑꯩꯕꯨꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯦꯗ ꯁꯟꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯁꯟꯕꯤꯁꯤꯒꯤ ꯃꯆꯥꯅꯤ ꯃꯆꯥ ꯑꯍꯨꯝ ꯄꯣꯛꯄ ꯆꯞ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯃꯁꯤꯡꯁꯦ ꯂꯣꯏꯅ ꯁꯟꯅꯁꯨ ꯃꯁꯛ ꯆꯞ ꯆꯞ ꯃꯥꯟꯅꯕ
ꯆꯤꯡꯂꯨ ꯍꯦꯟꯕꯤ ꯁꯛꯇꯝ ꯑꯉꯥꯡ ꯀꯦꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯈꯣꯡꯖꯣꯝꯗ ꯂꯥꯛꯄꯁꯦ ꯍꯣꯏ 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 ꯑꯉꯥꯡꯁꯤꯡꯕꯨꯗꯤ ꯃꯣꯏ ꯇꯣꯏꯅ ꯂꯥꯛꯇꯦ ꯑꯗꯨꯅꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯝꯖꯒꯦꯅ ꯈꯟꯖꯕ ꯈꯔꯁꯨ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯊꯥꯔꯤꯕꯁꯤꯡꯁꯤ ꯎꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯩ ꯂꯣꯏꯅ ꯎꯍꯟꯖꯔꯛꯀꯦ ꯁꯣꯐꯤꯌꯥ ꯁꯜꯃꯥ ꯁꯄꯅꯥ ꯗꯥ ꯆꯥꯎꯕ ꯄ꯭ꯂꯁ ꯇꯝꯐꯥ ꯑꯗꯩ ꯄ꯭ꯂꯁ ꯏꯊꯣꯏ ꯌꯥꯝ ꯊꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯔꯕ ꯃꯐꯝꯁꯤ ꯂꯣꯏ ꯃꯥꯡꯍꯟꯗꯣꯏꯅꯦ ꯃꯣꯏꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯊꯥꯔꯤ ꯃꯃꯤꯡꯁꯤ ꯁꯌꯥꯕꯨ ꯍꯥꯏꯕꯅꯦ ꯄꯨꯁꯄꯥꯕꯨ ꯍꯥꯏꯕꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯁꯌꯥꯕꯨ ꯍꯥꯏꯕꯅꯦ ꯌꯥꯝ ꯊꯥꯔꯦ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤ ꯂꯣꯏꯅ ꯃꯣꯏ ꯃꯌꯦꯛ ꯃꯌꯥꯝꯁꯤ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯊꯋꯥꯏ ꯊꯣꯛꯏ ꯄ꯭ꯂꯁ ꯑꯉꯧꯕ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤꯅ ꯁꯤꯒꯤ ꯐꯖꯔꯕ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯖꯔꯤꯕ ꯃꯐꯝꯁꯤ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯔꯪꯁꯨ ꯂꯣꯏ ꯀꯣꯛꯍꯜꯂꯦ ꯃꯈꯣꯏꯒꯤ ꯍꯛꯑꯒ ꯊꯥꯔꯝꯕꯁꯤꯡꯁꯤꯅ ꯅꯋꯥꯖ ꯑꯜꯀꯤꯗꯥ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯔꯥꯃꯦꯁꯣꯔꯤ ꯆꯟꯆꯟ ꯁꯟꯇꯣꯁ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯔꯣꯅꯥꯜ ꯄ꯭ꯂꯁ ꯁꯅꯥꯌꯥꯏ ꯊꯥꯔꯤꯀꯣ ꯆꯣꯆꯣꯡ ꯔꯣꯁꯟ ꯊꯥꯔꯤ ꯁꯤꯗ ꯌꯥꯝ ꯌꯦꯛꯁꯤꯜꯂꯦ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯁꯤ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯈꯣꯏꯒꯤ ꯁꯤ ꯑꯄꯥꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯔꯪꯁꯤ ꯂꯣꯏ ꯌꯦꯡꯉꯨ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯍꯜꯂꯦ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯕꯀꯣ ꯁꯤ ꯃꯌꯥꯝ ꯀꯃꯦꯟ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯀꯔꯤ ꯐꯖꯔꯤꯒꯦ ꯁꯤꯕꯨ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤ ꯅꯣꯏ ꯃꯈꯣꯏꯒꯤ ꯃꯥꯒꯤ ꯊꯨꯡꯅꯗꯕꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯊꯥꯅꯔꯒ ꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯅꯔꯒ ꯍꯦꯟꯒꯗ꯭ꯔꯥ ꯊꯨꯡꯅꯗꯣꯏꯔꯦ ꯁꯤꯅꯤꯗ ꯆꯠꯁꯦ ꯆꯠꯁꯦ ꯉꯥꯏꯈꯣ ꯁꯤꯝꯇ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝ ꯑꯃꯇ ꯎꯍꯟꯈꯤꯒꯦ ꯊꯥꯔꯝꯃꯤꯕ ꯃꯤꯁꯤꯡꯁꯤ ꯎꯕ ꯑꯣꯏꯔꯁꯅꯨ ꯊꯥꯔꯤꯕ ꯃꯈꯩꯁꯤꯡꯁꯦ ꯊꯣꯏꯊꯣꯏꯕ ꯑꯦꯔꯤꯅꯥ ꯌꯥꯝ ꯊꯥꯔꯤ ꯁꯤ ꯂꯣꯏ ꯃꯥꯡꯍꯜꯂꯦꯕꯁꯤ ꯃꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯊꯥꯕꯁꯤꯅ ꯂꯞ ꯋꯥꯔ ꯃꯦꯃꯣꯔꯤꯌꯜ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯦ ꯂꯞ ꯋꯥꯔ ꯃꯦꯃꯣꯔꯤꯌꯜꯒꯤ ꯆꯥꯡ ꯂꯩꯈꯔꯦ ꯑꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯇꯧꯔꯝꯃꯅꯤ ꯄꯩꯁꯥ ꯆꯪꯗꯅꯕꯅꯦ ꯋꯥꯆꯞꯇ ꯀꯥꯞꯄꯛꯑꯣꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯊꯥꯔꯝꯕꯁꯤꯡꯗꯣ ꯎꯔꯒ ꯑꯁ ꯑꯩꯅ ꯊꯥꯔꯝꯕꯅꯤꯅꯦ ꯀꯥꯏꯅ ꯍꯥꯏꯔꯝꯗꯣꯏꯅꯦ ꯑꯗꯨ ꯐꯤꯕꯝꯁꯤ ꯂꯣꯏ ꯃꯣꯠꯍꯜꯂꯤꯕ ꯐꯖꯍꯟꯗ꯭ꯔꯤꯕꯁꯤ ꯃꯔꯥꯡ ꯂꯥꯡꯍꯜꯂꯤꯕꯁꯤꯗꯤ ꯈꯪꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯁꯤ ꯀꯔꯤ ꯐꯤꯕꯝꯅꯣ ꯄꯨꯔꯥ ꯕꯤꯀꯥꯔ ꯑꯃ ꯑꯣꯏꯔꯦ ꯁꯤꯗꯤ ꯄ꯭ꯂꯁ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯕ ꯄꯨꯔꯥ ꯊꯨꯡꯅꯔꯝꯗꯧꯒꯤ ꯇꯥꯏꯞꯇꯅꯦ ꯇꯧꯔꯤꯁꯤ ꯁꯤꯗ ꯏꯔꯒ ꯍꯦꯛꯇ ꯊꯨꯡꯅꯕꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯤ ꯁꯣꯝ ꯁꯥꯏꯠ ꯑꯃꯨꯛ ꯌꯦꯡꯒꯦ ꯌꯧꯍꯧꯔꯦ ꯍꯦꯛ ꯃꯆꯤꯟꯁꯤꯗ ꯑꯦꯟ ꯄ꯭ꯂꯁ ꯕꯤ ꯑꯅ ꯊꯥꯔꯦ ꯃꯊꯛꯇꯁꯨ ꯌꯥꯝ ꯊꯥꯔꯦ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯣꯏꯔꯦ ꯁꯣꯝ ꯂꯥꯛꯑꯣ ꯑꯉꯥꯡ ꯊꯥꯕ ꯂꯩꯅꯤꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯃꯣꯏ ꯈꯔꯇ ꯅꯠꯇꯦ ꯑꯗꯨꯝꯕꯨꯗꯤ ꯌꯥꯝꯈ꯭ꯔꯦ ꯁꯤꯗꯤ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯅ ꯑꯃ ꯍꯧꯔꯗꯤ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ
Boysa Salima, Jimson Malem, Kritika, Denison. Is lapka eh. Noi thungarani he sidi iraga. Sidi ira noi thungarani ba noi nungsi mari sialani ba noi. Yanam ta de da mi jingje. Phajaba mafam da leite makhan dogi, kai dogi. Si yengo ba sibo. Sigi phajagara mafam jiyong si. Kya da ning thijara ba phajara ba. Sibo moi gi. Khongjom dene. 자세. Sai nó thả chứ mình nhiều với riêng biểu mèo. Ở đâu phát triển đâu nè. Rồi, iban isa pa haran sila. Rồi cũng ngầm đấy, nó phân chứ nó. Rồi, ai phân đã phân ra rồi. Rồi đi ăn lên đi. Nó. 이게 파저 깨는 지저라고 파저라고 뭐 험리 연비 없을까? 시기에도 파저는 사리바 뭐험 이행보다 막하드 이싱 루리바 깨 파저리바. 어디 뭐? 아, 이리 전에 뭐 본 하나로 알게 이리 접시야 우리. 뭐 근백이 얼마네? 망팀 하면 꽃보다 있네. 근데 그냥. Happy Parent Day. 망가서 하는. 점점. 오.
Có điều gì ngon à? Đó. Ông cái làm bằng chắc rồi. Okay, ma'am ibiramba aigi viewersing yaudaba khangde yam ibiramgre mingsi kana kanano khangdre ko ado yamna phajaba mafamsida tongnarisidi mamangai matamda uda wada yam hakkaga tongnaramado ado hojikti mafamsi yam nana sare mafamsida hanjilo gari ale lo ke mayam ngakang mayam mafam sing phajabsi miyeng taminabagi damakta thagatsari ai losinjarage hannaba tawrage okay la waraba tani pasi ware no paino gari ale lo gari mafam ni chale si yam losinjarage Gari thau bo thau kan. Hata. Gari thau bo.